United States the Cardinal Robert Prevost bu Catholic Church ke nauba pop oina khankre Pope Leo the 14 gi mingthol fanglaba chahi humfuga mapan suraba Robert asi Catholic Church ki pop oiba ahanba America machani Pope Francis laikhidraba matung Cardinal singna Sistine Chapel da anauba pop khannabagi conclave pangthokhi Conclave asigi ngasi nini janma numitta Sistine Chapel gi chimney da angauba maiku thadoraktuna Miyam da anauba pop khalle haiba khanghanki loinana St. Peter Basilica gi bell khinki St. Peter Square da anauba pop khanbagi pau ngaina duna laikhiba miyamna harauba phongdoknaki tungda Pope Leo na St. Peter's Basilica gi balcony da thoklaktuna St. Peter Square da tinkhiba miyamda peace na nakhoi pumnamakki tung inba oisanu haina yaifa paujal piki Pope asina mipum khuding peace lainaba amata oibagi wakhalon chenaba amadi khulai thadoknabagi wafam thamki Pope Leo si US ta pokcharabasu Peru da laiduna miyamgi seba tawduna lakhi maangna Pope oirakpada malamgi laiba kaya gi luchingba singna taramna okpaga loinana thajaba kaya ama thamnari